Paukshadi Yumpo Bambaru Pau Karab de Taujari, Ishi Aina Sahi Marpuki Matak Laiba Halsing Amade, person with disability Singbo Hena, Kutongchaba Pangana Batarang Lokut. Lagliba November Thada Thingkhigadouri Tongan by State Singi, Assembly Constituency Yankaitaruk Amasung, Parliament Constituency Amagi Maraki Mikalgamari Lainana, Ishi Aina Botar Oiriba Sahi Marfu Helaba, Halsing Amadi person with disability Singbo, Hena Kutongchaba Pangana Batarang Lokut. Ishi Aina Maraki Mikal Thingkhigadouri Tongan by State Singi Chief Electoral Officer Singda, Ayiba Gerald Thaktuna Sahi Marfuki Matak Leirmba, Al Oiriba Botar Sing Amadi person with disabilities Botar Singbo. Boston Belot ki Thudongchaba Phangana Bapauta Kaya Thangkhre. Ishi Aina Piki Bapautak Adugi Matung-inna Sahi Marfuki Matak Laiba, Al Oiriba Botar Sing Amadi person with disabilities Botar Singi, Yumda Marilena Polling Station Adugi, Block Level Officer BLO Satuna, from Taraganito D. Pigani. Karigum Botar Adujumda Leirmba Thoklabadi BLO Aduna Mahake, contact detail Pirambakaloidana notification Thoudokta Paraganumit Manganiki Manunda Abukanda Chatuna, Pomadula Kutkadabane. Botar Atuna Mahak Postan Belot the Bot Hataning Natragana, Tataning the Ibe to form to the address Tauriba Gerald Aduda, Kangalakadabade, Karigumba Botar Aduna Postan Belota, Bot Hadazagi, Arbate, BLO Aduna Mansilaba form, 12 the Aduna notification Thokiba Namitagi, Paraganamit Manganiki Manung the Botar Adugi, Jumdagi Lakutkadabani, Amade, RO the Pisin Gadabane, Hiramasiki Matang the CEO Office Namatik Sabatorang Lautkadabani, Ire, Atopapau Amatana, National Highway the Mangani Pan Crore. National Sports University NSU Ngamdabadagi Matangda L Tangdom Village Hairkpagi Lamgi leirmba Yenaba Ashida PG Pinalising Balingakna Nakal Namagi Yenglaga Tapaktawi Aina Maral Chibaga Loinana Kangpopi Civil Society Organization Singna Haying Nungtil Amadagi Haying Nungtil Pung Amadagi Tang Taragi Haying Dong Yai Paupa Kangpopi District Manung National Highway Paringda Total Ban Crore. Koki NP Kangpopi District Miyak Makada KSO Sadar Hills na Sinduna KW Sadar Hills KTC KWWO KYU KSO ki branching Koki NP Manipur Achum Amadi State Asigi Tribal Organization Sing Saruk Yaba Apunba Mipam Amana Harautel Numit Manganigi Total Ban Chatanaba Pirep Laothokkhiba Ban Manung District Asigi Manung Damakal Amatagi Gari Chatpa Yaroi Business Establishment Sing Government Institution Sing Thong Hangba Yaroi Athingba Asi Thugaiba Sing Maduda Tholokpa Apaphatta Masamasana Daita Pugadabani Adumoko Medical Press Amadi Median Singba Emergency Service ki oinadi Sathok Sajin Taubada Atingba Leiroi Ainasu Mipam Aduna Warep Laukhe Panbajaba Dilengak Nagarang Dagi Kangpopi District ki Manung Chana Leiba El Tangnom Hairkpagi NSU Campus Demarcation Chathaba Aukrabane KSO Sadar Hills ki President Thangmalin Kipkenna Hai Sakothorang ki Mingda En Beret Lengak na Tribal Miam ki sentiment Kangbidana Hanjin Hairkpagi ki lam enclose Tona Honorapategi Khoishauna Raba Miam na Khongjangasi Sangchinaba Pirep Laurupane State Lengakna District Boundary Committee Sem Duna Sarpe Tobagi Aroipa Report Laitringaida NSU ki proposed to Ripalam Kudingmag Imphal West District Administration na Matau Garamna District Asigi Manung Chali Haina claim Tauribano Hanasum Hangna Hangke NSU ki lamgi Yanabagi Matangda New Delhi ki National Commission for Scheduled Tribe ki Court pending the leirmba case asi Karigi Manipur Lengakna Thawai Tribunal Aibo Wafamsu Magna Phangdokhe National Sports University ki lamgi demarcation Taurupa Matamda Imphal West amasung Kangpopi District ki administration animak yaugani Aibiki Lengakna Pikiba Thajaba Karigi Manghalibano Hainasu Thangmilen Kipkenna Lengakta Hangke Yenariba Lam Asita Sadar Hills Autonomous District Council ki administration ki makha lai aiba khangna Autonomous District Council na issue asida Karigi Tuminat Lairibano aiba wafam sumagna Phangdokhe National Sports University Sabada Athingba Ayet pa amade mapam Hongdokhi ba amade demarcation tobada Athingba matat leite Hathras ki accused reward Laothokkhiba Congress leader ama phare Hathras ki Thoudokta Ekois oiriba Mioigi Makok Purkpada Mioida Lupa Crore amagi selgi mana Pigani aida Laothokkhiba Bulandshahr dagi Congress ki losingba ama oiriba Nizam Malik phare amasung mahaki mayokta case ama register tore haire Congress ki MP Rahul Gandhi amasung Priyanka Gandhi Badrana Hathras ki victim ki imung manung sing unanaba chatlingai da makhoi ni lambida ngayak phajin duna thamlingai da malik asi DND flight over the police na lathi charge tawpada asoka pan nangkhibane Mari Lainaba Khongthang Amada Dhakur Sing Amsung Brahman Sing Yauna Upper Caste ki member Sing ki Oiba Panchayat Mifam Ama Thangchun Mita Hathras ki victim Adugi Khungkang Bulgari dagi kilometer ani lapna leiba Badna village ta Pangthokre
Makoina case adugi equis mari makmaral litaba mioi ngaktani haina lepna khibaga loinana case adugi matangda CBI bu thijenana ba demand tawge atop panchayat mifam amasun hamhaijing namit ki ayukta pangthoki maduda mioi kyana equis kya case aduda lana maral pire haina claim tawbaga loinana victim adugi imungi mioi singi call record singi maramda thijena ba demand tawge Charkasida police na sathaki bathawung kharaga mari leinana Uttar Pradesh police na Rahul Gandhi amasung Priyanka Gandhi da apologize tawkhre Babre Masjid thugai ba dahakting na chenaki ba adpani amadi Manohar Joshi yauna 21 kuntragani thoi Thoudokkhibagi Pakistan akan bariyak tawkhre Chahi kunipan ki mamang da Uttar Pradesh ki Muslim sing khwaidagi chawba sing thaningai oiraba Babre Masjid thugai ba dahakting na chenaki ba hanagi deputy prime minister LK Advani amadi BJP luchingba Murli Manohar Joshi yawba Equis contragani thoi mak achan mirai naiba mong da CBI gi special court na handak da mara leiti ai don da Thoudokkhibba equit tokhiba gi mayok da Pakistan akan bamong da react tokre aina agency ki pauna phongdokle Equis Advani amadi Manohar Joshi na luchingba equis contragani thoi na phong inchillaga Babre Masjid thuai ki bani aiba record Supreme Court ki custody da lai haiba khangna CBI gi akan apa court asina on na daina bamong da Babre Masjid thuai bada Equising association ay habigi praman chapa praman phangde aiduna Thoudokkhibba natana demolition ki case ase close tawsin khibagi matang da Pakistan ki foreign office na nahuna na condemn tawkhre aire karigumba India government na Advani ki team equate tawkhrabani na mamang da tawkhibagum equis kangbu na minority muslim sing da nauna target tawrokpa amadi muslim kangbu gi laikhurum pham sing da nauna attack tawrokpa yabadagi mangjuna na section thorang lokholak taba tarabadi Pakistan da tumini yengduna lairoi Hiram sarkar ki maikei dike minority muslim sing safety security amadi protection ki akan bathabak lokot kadabani aina Pakistan ki foreign office na makatana India da warning tawrakle maraga sida Lucknow the best tawba CBI ki akan ba court na maral leite aiduna BJP luchingba adbane amasung mahake equis team Thoudokkhibba ki mayukta Pakistan na akan ba criticize tawrakpa ki matangda external affairs ministry ki wangaloi Anurag Sri Bastap nangasi online media briefing program da janing da ba phongdokre Court na takiba rai amadi sarkar da singdarapagi matang da Pakistan na contempt gi danti phangkani aina wangaloi asina claim tawkhiba loina na Pakistan na lawruk leba phire handokta ba amasung lale aina apology torok da tarbadi tungki oina apabu oirakloi aina comment peke Pakistan ki claim India na reject tawre aina wangaloi asina makha takhe nupi angang sing da chathaba crime da chenaba miyoi sing conviction pibagi chang ase Uttar Pradesh na khwaidagi wangle police Lebak asigi atay state dapat union territory sing kachangdamnabada Uttar Pradesh na nupi angang sing da chathaba crime da chenaba miyoi sing conviction pibagi chang khwaidagi wangi aina state ki law and order puba additional director general of police ADGP Prasanta Kumar na phongdokre aina agency ki pauna media da paudam lakle mamang chahi ke record Matung-inna state asida atay state kun manga da thokiba rape ki case ta ki masing khara antana laiki haina state ki Hathras district ta handak ta thokiba rape amade murder case kamari leina na police na Laothokkhiba thabak sing highlight tawraduna additional DGP na phongdorakle police officer asina nga si pawmi sing unabad Uttar Pradesh ki apunba district huntra manga da thokiba khwaidagi ikon konba crime data amasu rate puthokiba loinana ate state taramari dagide state asidana nupi da chathaba crime chang khra phagatna lei aina ADGP na pawdam ke state asida Lisangsing na thokiba nupi da chathaba crime ke case lising taramanga chamanga umraga mapan mag yamna effective oiba mong da police na akan ba investigation sa tharakpadagi conviction pibagi changsu India ki manung da state asina wangle habaji andakta National Crime Record Bureau NCRB na release tawkhiba latest crime data and rate of the crime commission da bayakshan na yawi aina police officer asina pawmi sing da pawdam ke state asina mamang chahi pawbo da nupi da chathaba crime ki case lising yang mapan sanipan kun jangkai humtai lokotuna India ki manung da tara manga subar reng aduga rape ki case lising ahum sup na mangharum lokotuna kuntaruk subar reng ta leike protection of children from sexual offenses Poksho ki makada angang sing da chathaba sexual crime ki case lising tare changwa marfudram ari lokotuna India ki kulum doi subar reng da leire aina ADGP Prasanta pawmi sing da pawdam ke Makata na hairiba chahi asipaboda nupi sing da chathaba outrage of modesty gi case lising taraga mathoi champan marfu niban amade dowry harassment gi case lising janipan kuntra doi lokotuna state asida mathangsin ataraga nipan chuba amasung manga chuba brang da leire associates on scheduled caste and scheduled tribe ki case lising taramathoi janipan kunga mapan lokotuna manga chuba eng da leire aina police na media da nahuna na khangalakle yamna nuai ta thodok amada Orisia de COVID-19 ki lockdown tawkhiduna lon Singdokpa Ngamdabadagi Matei-Manao animak Tilhat Hidak Thaktuna Sijakhre
Orisia yamna tangna thokpa thodok amana oina COVID-19 ki section thorang oina matam changna lockdown tawkhibadagi senthok lambi lejitraba Matei-Manao animak migi aton balon Singdokpa Ngamdabadagi Tilhat Hidak Thaktuna Sijakhre aina agency ki pauna phongdokle Loan ton ba Matei-Manao animaki thawai yaudaba hakchang adu ngasi ayu anganbada state capital city Bhubaneswar dagi pangthap thaptana leiba samudra khongphal ka tainaba Balasore district ki manungchanba pora diha kokba mahat masage khulgi jumda thengna kibani aina Jalesur sub division ki SDPO Jajandar lalina media da phongdokre Laikhidraba Matei-Manao animaki masak maming police na khangbangam khibagat loinana thoktok adugi matangda Rupsa police station na case amala khotlaga thigatpa ahukre Masagi Chahi Yangkai suraklaba Matei-Manao animak ahunabi Matung-inna postmortem tawkhibagat loinana police na postmortem gi report kaire Laikhidraba nupa adugi mamingna Kashinat Raul aduga mahake loinabi aduna kankalta Raul kawi haire police na phangba ahan report ki Matung-inna Matei-Manao ani si hana local train da snack yonduna sel talambadagi COVID-19 ki pandemic na maram oiduna train service lab ki badagi hingbada waba ama mayuk naruktuna manak nakpa microfinance company khadagi Lupa Lising yang kai khak lol oina purga sina thokkibagi history ama phangbangam khre aire Matei-Manao ani na pusiluba loan adu masagi business sidana ba pusiluba oirabasu train service suspend tawkhibadagi nungtigi sana thaknabu oina sinna thokkibadagi sendoi di lairadana sele phawba laisilaktaba amadi loan thogalakpadagi khangbangam silaktaduna Matei-Manao ani mag suicide tawbu oigani aina police na thajaba phongdokre New Delhi de leiba Mahei Loisangsing October 13 baba Thingkhigadouri COVID-19 santorakpa thingnana balebak sinba thungna lockdown thamluraba matung center da unlock 5 ki kuthangda tongan ba hiramsing hangdokpa ki ayaba pirakhibaga loinana Mahei Loisangsing abukhana hangdokpa da state chingna Warep Loujanaba phongtorakhibagi matung-inna New Delhi ki oida di October 13 baba hangkiroi aire agency asidagi phangba pauna makhatana pallebadi center na state amadi union territory singda Mahei Loisangsing hangdokpa ki Warep Loujanaba phongtorakhraba leirabasu New Delhi amadi lebak asigi tongan ba mafam singda COVID-19 positive case hangalakliba phibam asigi yenglaga leibak asigi konung New Delhi ki oina Mahei Loisangsing October 13 bawba makhatana Thingkhigani aina deputy chief minister su oiriba education minister Manis Sisodiana Laothokkhiba Nagalamromda Chahi Lising ari chamnga mamanggi kusing hangdokre Egypt archaeologist singna Chahi Lising ani chamnga henbagi mamangda leiron chankhiba makhum kuppa una saba ku yangkhiga mapan karimata tekta kaidana yauna phajana leirmba thengnare aina thangjanbita phongdokre Tilliba media ki mioigi mamangda ningthijana laitinglaba ku ama makhum hangtoklodona team aduda jaklauba machu sing angba ayek pasing akpasing jawba lairon chanbagi phina jomba mamphi bait tawraba haksang sing adu utkhe angakpa pot phangkiba adu UNESCO World Heritage Site am oiriba Thainak Egypt ki konung Memphis da pak jawraba lairon chanpham Saqqara da phangkibane masi phangpada aikhoina yamna nuai haina Supreme Council of Antiquities ke Secretary General Mustafa Waziri na aike aroipa content sek asigi maruiba pau khara asi pau tamjari bamari local news YouTube channel amade Facebook page asidagi yengbiri bupna makpatha ka jari loina na channel sin adom da kanarabadi subscribe like and share to ba kawbi kunu puna makpu amuka na thaga jari